Arambai News Guwahati da Maitilon ki pau tabi singbu ihan han bakta da chingangbam Suzitrani na khurumjari hujing asi samlappa mariba pau sing lawirase Assam amadi Mizoram gi ngamkhai wathok nemthakiba tangairi haiba yai yumlo nariba Assam amadi Meghalaya ngamkhai gi wathok amuk horakli Meghalaya ga tainaba West Karbi Anglong gi Umola Ferda Assam Police ki yamnamak ikai ningai oina Assam manungda leiba check post lokthokpada takhre Karbi Anglonggi SP Masana post asi lokthoknaba haiki thodok asi ngasi chaurakna gari nifu mukta khasi chani muk laktuna irang thoganki khasi miyamna changsilakpadu ngamkhaigi Assam miyamnasu thingnanaba kanna honaki adubu miyamgi pressure na kanmanbadagi Assamgi miyoising handokpada taki tawbagidi haukiba ningthokaba numittagi hauna unkhatnaba asi haurakibani khasi singna sem saduna lakpagi thongodu ubada Assam Police ngakchanana yengduna leiba taki Thengna phangba pawamagi matungina Assam Police ki achoba khutpu ama mafam asida changsinkhre haibagi paw lakli Dhubri gi ADC oramba haujikna Minority Department ta Deputy Secretary oina thopuriba ACS Officer Sabir Rahman na angakpada maral mathum kaya paishilambagi wathok ama thorakli Masagi income dagi saruk chada marfu manga hena maral mathum paishilamki Assamgi tongan mafam marfu mapanda aduga Guwahati tongan mafam kunipanda mahaki lupa crore chama henbagi maral mathum kaya paisinduna thamlamki mahaki nupi anini Minaksi Rahman Kaubi nupi asi haukiba Assam Assembly mikhalda AIUDF ki mireb oina saruk khetridagi lepki asumna Minaksi Rahman gi mireb je pishinbagi affidavit tagine mahaki maral mathumgi matangda jingnaba haurakhiba ase ngasi CM Special Vigilance Cell gi kangbu amana maki loinabi Minaksi bu puraga Hatigaw amasung Beltola da leiba yumsingda thihumba chathakre ningsingba yai chahi kharagi mamangda North Kasar Hills ki lupa crore lisingama henbagi achobo wathok aduda mahak chenari bane wathok asigi main culprit oriba RH Khan ga yamnak nakshinaba miyoini Soigalda Guwahati dagi Howrah tamna chatkiba Saraighat Express ki coach manga railway track tagi nanthaduna takhre passenger kaya asoga panangkhre Yamnamak ningamdaba thawdoga moina numit mari ni ICU da laikanaduna layamlabagi matung asibagi makhutta maithiba nangkhre Nandita Saikia Nandita Dhemaji gi Moridhol College ki mahairoini Lairik Phabi College asigi topper ni College asimaki employee amana thangna yanbadagi phibam thina sokhi Kari maramgi damak mahakpo asumna yamnamak minungsi khangdana hatlam libano haibagi chap chaba maram hojik phawa kana matana khangba ngamdri Assamda khundariba Manipuri singi masagi phangpham thokpa hak amadi pukaibu ngaktuna thamnanaba Manipuri People's Strength MPF koba pressure group asi chahi asimaki haibadi inglisingani kunma thoigi haukiba me kunmarida Guwahati da semki Lubasi sembadagi ngasi fawbada lubasibu pakthok chokthok hanaba amadi kumang chawsil hanaba natana atopa karigumba amata paikhatri MPF na Assam da khundariba Manipuri singi phananaba hotnajariba Assamgi lupnamakpo ikai khumnajai amasung makhoiga punna thabak tawminaba pami adubo Assamgi Manipuri lup kharana MPF ki pakthok chokthoknaba hotnajariba sida MPF ki mingchat thihalaga miyamgi support phangnaba hotnari Assamgi nungsijaraba iraicha singna asigumba yengba ngamdabagi thong asida thajabidanaba amadi MPF di Manipuri singidamak lepchari leptunasu leihigani haina lubasigi President Yengkhom Upendra amadi Secretary General Leisungbam ingangambana punna thadorokpa chirol amana khanghalakli Ngase Bina Gandhi GP Office ki Ganga Dayal Dikshit Hall da Azadi ka Amrit Mahotsav thoram pangthokre Ningtambagi chahi humbudra manga mapung pharakpaga iroidana freedom fighters singi imung manungi miyoi singda khudol pot sing tamki thoram asida nandaibam bimol na taramna okpagi warol thamkibaga loinana GPSC ki president S Helen Babu Singna Mahotsav ki maramda marik chumba paudam thamki Freedom fighter Bednath Singhi machanupa Chandra Narayan Singh nasu thoram asiga mari lenana wafam kaya phungdokhi Aroibada GPSC ki president Helen Babu na tin kiba miyamda thagat wahi piduna thoram loishinki Manipur Kanglaipaga sida yamna maroiba aikogi phurupka chahi lisang sitna tatna thanaba yadraba ichak iral amadi posak sing marang kaina lei madugi manungda aikogi yamnamak akhanaba aikogi chawthokchariba chahau asisu amani
Maramaduna Kanglei Miamgi Amadi Malem the Choina Tariba Mite Miamgi the Makanjaraga Jahi Kudingi Chahau Festival Ama Chanaba Matam Amadi Pibam Tanza Yinglaga Pangtokani Haina Southeast Asia Cultural Organization Sikona Lautokre English Amaga Chamapan Humpu Marigi December Kuntarukta Salam Gambir Singhi Yumgi Sanglenda Manipur People's Party MPP Semki Party asibu semkhiba Gambir Singhi Yumda Regional Party asi sembada maroiba thodang lokhiba Sekmai Kendradagi Khwairakpa Chawba Oinam Kendradagi Yumnam Yaima Sagolban Kendradagi Salam Tombi amasung Lilong Kendradagi MD Alauddingi photo da leishu katuna irat thonibagi thoram pangthokibaga loinana lagliba taranithoi suba Manipur Assembly Mikhalda tongan ba Kendra Teret ki MPP gi mirep oina chongthokadaba mirep taretna thongni jakhrei Hawker Singhi Nipu Suba Hawkers Day Thoram All Manipur Hawker Association na Sinduna Imphal gi Khurai Thongam Lekai de Leiba Kala Vidya Bhavan da Pangthokre Laikhidraba Hawker Singhi photo da leishu katuna mapung phana ikai khumnaba utki loinana association asigi member kunthra mukna Janims Hospital da lemna ikatki Senapati District Manung Chana Mabho Police Station ki makhada laiba Bongbal Khulenda chahi kunithoita suriba nupamacha ama sakhangdaba kahenba singna kaptuna halamle David Haukip Kauba Laikhidraba nupamacha si Karen National Liberation Army KNLA da yawba mishakni Kuki National Front Nehelun KNFN gi chingnaba kader singna hatpa oiramgani kanna thajanari Ngasi Jiribam Railway Station ki platform da All Jiribam Local Levels Union na Sinduna Union asigi Anisuba Foundation Day pangthokre Thoromasida President Nongthomba Mohan Singh Vice President Senjam Lukhoi Singh anina saruk yakhi Union gi maikai degi labor chamaga yankai da t-shirt yanthoki thorom gi manung channa President Mohan Singh na Jiribam da leriba labor ichilinau Singh na awaba thidana hotnariba kaya sigi damaksu thagatpa phongdokhi Tokyo Olympic ta Indian women hockey team gi member oina chatkibi Mizoram gi Lalel Siami Mar Jote Tokyo dagi India da halaklaba matung ahan baina maki home state Mizoram da taramna okre Mahakpu Lengpui airport ta miyamna taramna okhibaga loinana stick salute piduna ikai khumnaba utki Thoromasida wangang laduna Lalel Siami na Mizoram lengak na maki mafamda lam amadi thabak piduna sanababu yokhat tuna amadi ikai khumnaba utpi bagi damak state lenga ki ngamathakta ngamkhai leitana thagatpasu phongdokhi Japan agency na Nagaland gi Kohima da phamung chamri thaba teaching hospital ama athuba matam gi manungda saragani haina Nagaland gi health minister na ngasi paumishing da phongdokre Haukiba August 18 da Meghalaya gi Maulai da police encounter da ex-militant Cheris S. Thangkyubo hatkiba mihat adugi achumba wayel phanghanabagi akanba wakat khongjang thangatladuna Voice of Maulai people na ngasi kaukiba public meeting adugi mangoinana Maulai gi mafam khudingmakta amade Shillong gi mafam kayada thonglonaki asida sunatana Meghalaya gi CM Deputy CM Home Minister DGP amadi police officer anigi mitam singh Maulai petrol pump ta mai thaki Meghalaya High Court nangasi PIL amagi hearing chatharaduna mapung fana vaccine kapthoklaba miyoi sing tangai fadana covid testing tawbagi wafam ase state lengakna nampu hektamak tawroidabani haina Meghalaya High Court na haikre Loyana Meghalaya High Court na covid vaccine kapnanabagi damak Aadhaar card mandatory oiheloidabani su hairakibaga loyana masabu verify tawnanabagi damak atayatopa option kaya amasu lei hairakli Khasi Hills Autonomous District Council gi CEM Distotter Sainena 6th Schedule Provision gi matang da Parliamentary Committee na seat masing hengat hanaba tawrakiba recommending reject tawrakre Karigumba seat masing hengat halabadi constituency singi phibam da asokpa kaya lakani maramdi financial resource amsung revenue yamna lei amadi maduna MDC singi thagi tolapta solakani haraduna seat masing hengat hanba pamde Sainena hairakibani Supreme Court na MP MLA singi mathakta panba criminal case amata lokthokpa yaroi haibagi order thokrabasu Uttar Pradesh na case humbudra taret Karnataka dana case humphunithoi lokthokre haibase Supreme Court ta amicus curiae na khangalakre phibam asida criminal singna miyam gi mihut oibagi khudong chaba lauraga makhoi gi mathakta palamba case pumba lokthoknaba hotnai haibase
नोंम नोंमगी मयेक सेंगबा हेंगलकले ngasisu india da covid case khwaidagi sathiriba se kerala ne atai state singdade covid case singthaningai oiba maongda leptana hantarakle haukiba pung kunmari asida india da covid ki anuba positive case lising kuntra taret ka chaunga marfudra humdoi phangki masigi manungda kerala da covid ki anuba case lising kuntra ma thoiga chamri nifumanga haukiba pung kunmari asida phangki aduga covid na maram oiraga sibasu chaniga 15 ne मसे इंडिया की हौकिबा पुंग कुन मरी से अपुनबा सीखिबा मसिंगी चट्रुका निफुनिपान की मनुंगदने असुमना कोविड पॉजिटिविटी रेट स्टेट असिगी ओइना चादा 13.0 यौख्रे तसेंगनसु मसिना इंडिया दा हौजिकी ओइना नोमगी ख्वाइदगी अवांगबा हाइबदु ओइरे इंडिया की अपुनबा केस की चादा 35 दे केरला दगिने ओनम फेस्टिवल की चयोलमगी मतुंगदा केरला दा कोविड केस खंगहेन हेंगलखी यामनमक चेक्सिनिंगाई ओइरे अमदी अवांगनोंपोकी स्टेट सिंगी मनुंगदना मणिपुर दा 463 मेघालय दा 453 अमदी असम दा 738 कोविड की अनोबा पॉजिटिव केसिंग फंखी असम दा अमदी मेघालय दा मियोई 8 अमदी मणिपुर दा 3 लेखिदबगी रिपोर्ट सु लाखले ममांग चयोलदा मुंबई एयरपोर्ट बॉलीवुड की मसक नारबा एक्टर सलमान खान बो लेभंदुना थमखी हारिबा CISF की ऑफिसर अदुबो पेनलाइज तौखी हाइबा रिपोर्ट अदु अरानबने मदुगी महुता माकी ड्यूटी तौबदा खुदम चांगदम ओगदबा प्रोफेशनलिज्म गागना चटपगिदमक मतिक चाना रिवार्ड पीखी सेंगदोरकली IAF की मिक कुनमाथोई वाइसन प्लेन राजस्थान की बारमार काइख्रे पायलट ती काइद्रिंगै की ममांगदा चोंथाहोखी असोयंगाम थोखौखिद्रे प्लेन असी ट्रेनिंग की मनुंगदा काइखिबनी थी हुंबा चथबा होख्रे नौना पंजाब की कांग्रेस प्रेसिडेंट खनख्रबा नवजोत सिंह सिद्धू अमदी CM कैप्टन अमरिंदर की मरक्ता अमुक चिंखाइनबा हौरक्ले सिद्धू की कैंपना अमरिंदरबु CM फमदगे चिंथोकनबा फोंगना होनरक्ले CM अमरिंदरना ओरकलिबा फिबम सिंह हाई कमांड पाउदमखी अदुगा कांग्रेस हेडक्वार्टर दगिदी हौजिकसु अमरिंदर सिंहना लागलिबा इंग्लिसिंग अनि कुनिथोगी पंजाब असेंबली मिखल कांग्रेस पु लुचिंगनी हाइरक्ली अरोइबदा ngasi तेंतकपा मरोइबा पाउ खरा मणिपुर की उखरुल डिस्ट्रिक्ट बैंकिंग सर्विस निमित मंगानी की ओइना ऑपरेट तौबा हौरगने सेप्टेम्बर अमदगी असमदा अनोबा SOP मपुंग फाना अनलॉक ओइबगी वफम लेते अथिंग खरदी कोमथोकपा याय हाइना हेल्थ मिनिस्टर केशव महंतना हाइरख्रे गाड़ी भरा हेंगतलोय हाइनसु मिनिस्टर चंद्रमोहन पटवारी ना हाइरक्ले ममता बनर्जी ना बेंगल दा दुर्गा पूजा की मतुंगदा स्कूल सिंह हांगबा याय हाइरख्रे दिल्ली लेंगांगनसु तांकक नाइना स्कूल सिंह हांगदोकपगी वफम खनबा हौख्रे तेलंगाना दसु लागलिबा सेप्टेम्बर अमदगी ऑफलाइन क्लास हौरगने महाराष्ट्र की महात कोर्टना ngarang महाराष्ट्र दा फाखिबा यूनियन मिनिस्टर नारायण राणे दा बेल पीख्रे इंडिया दा कोविड वैक्सीन कापगी मसिंग करोड़ हुंफु हेनख्रे ओलंपिक इंग्लिसिंगनी 53 नत्रगा इंग्लिसिंगनी निफुगी युम्बु इंडियाना ओइनिंगबगी अपांबा फोंदोख्रे ई वीजा पाइबा अफगान सिंह इंडिया दा लाकपा यागनी हाइना इंडिया ना हाइख्रे US अमसुंग ब्रिटेन ना काबुल मिशन अगस्त 19 की ममांगदा लोइशिनगनी हाइरक्ले अफगानिस्तान दा लेहोबा US की खुलाई पुंबा तालिबाना कंट्रोल तौख्रे इंडिया की मायोक्ता सिजिनरकद्रा मिपाइनरी बांग्लादेश टेलीकॉम रेगुलेटरी कमीशन ना PUBG अमदी फ्री फायर गुंबा इंटरनेट गेम सिंग बैन तौननबा खंगहनख्रे चाइनीज खुनाइदा कम्युनिस्ट पार्टी ऑफ चाइना की खोंफम चलहनबगीदमक प्रेसिडेंट जी जिनपिंग की पॉलिटिकल आइडियोलॉजी थाक खुदिंगमक की महरोइसिंगदा खंगहनबा नेशनल करिकुलम दा हापचिलगने अमदे G7 नेशन ना अगस्त 19 की डेडलाइन मतुंगदसु अफगानिस्तान दगी चटखिबा पांबा मियोइसिंगदा सोइदंगामदना चटननबगी गारंटी पिननबा तालिबान दा हाइख्रे ngasi Arambai News Guwahati da Maichilon ki pau sandok chaba matang solution jabaga loinana tabiriba singbo amkasu hanna khurumjari